Mayam Bahamamatuda, Kaliti Thagatchari, Nasi. Mayam from the Kudutam Jagadoriba, movie Sigmaminga, Retro. Movie CMD 7.7 Fangi, Rotten Tomatoes Tana, 70% gave fresh rating Fangi. Google users in 85% gave like Piriba movie Muni. Movie Sigi director na Kartik Subras. Aduga movie Sida, Todo Hindona Sakam Lalibasing Marakta, Surya, Puja Hegre, Asina Chungmani. Paramata Manganda movie Sigi Warita in Onselasi, Aduga, movie Sigi Hope Matamda Queen Overfangli Basi, Nupama, go down am the Lapu Monsi, Queen Overfangli. Mahala Pomatamda, Maki, Kongo Pudun Lapamong Sisu, a Queen Uri, Aduga Lamasing Mamingasana, Totukuri Hariba, Lamadura Toki Batodoni. Mafamazala Libanapasi, Tilagan Haribanapasi, Masinapani, Masuma Hakima Bai to the Laman Kumni the Mata, Maki, go down to Maitan, Vita Mutala Kivani, Aduga, Karikidamata Makweni, Yandabno Hypataragati, Makoini Maxi, Yamna Pava Gundang Atene, Tilagan Haribanapasi and Amuhin Sativanapani, Mapamadru Yobomatamatra, Ahala Mana, Angang Mapandule Magimong Ubafangi, Aduga, Ahaladuna Makwila Pugimong and Urbamatanda Yan Pakana, Mapamaduda, Lotuna Lerami. Madagidi, Tilagani Milatuna, Tilagansu, La Yuwali Taduna Remani, Madagidi Mapama Jangtra Maki Mina, Nangina Sinapana Nangi, warehouse to Maitalok Redna Paul Tami, Madagidi Swamaka Kosham Rava Tilagan, Maki, Kodon Lutamna, Parapara Plake, Mapamadula Pumatamada, Mapamadura Lemba, Mi Camerum de, Minus Apatigi, Tawai Mamsu Yavran Leremi, Mana Maki go down to La Pumatamada, Mark in the P. Sandia Haribani Peter Supudulai, Markso Mapamadra, Gari Manunda Tonga Levene, Madigidi, Sandia the Su Karigumba Sakti Mana Karigumba, Ishoraman Inchalabakumna, Markso, Mai Charlie Mapamadra Changai, Mapamadra Changapomatamaduda, Mapamadra Krishna Saduna Lemba Angamajam Uri, Adukamaki Mabukta, Karigumba, Lagi Oiba, Trisulama, Sa Tomadam Lerambagi Monga the Uke, Mapamadra Lerba missing Aduna Haribase. Angangasi, Orfani, Aduga, Masigi Maru Sokta Pass in the Yopani Hydon Harake, Aduga Hosite, Ahalasisu Sirapanina, Karito Gudam Lokandra, and Makoi Waris and Drame. Maligdi, Tilagan Harlivasi, Angangasi, Sir Samagi, Stairs in Adura, Lantokuna, Tamoyare, Kadobzeru Niki Hydon Harake, Maduda, Mark in the Pisandiana. Aquese, Angansu Yaudabanina, Masi Angangasi, Aquay and Nichangaduna Yoglasi Hydon Harake, Wapamutava Matamda, Tilagande. Mark in a pin Harakli of Pamato, Yanankide, Tobudabo, Mark in a Pietana, Hanjan Harakpatagi, Mark, Yavata K. Tilagana di Anga de Bonomata, Mark in Masani Hana Kankide, Maram de, Mia Tobagi Masamabo, Mala, Mark in Masani Kanari Yopase, Mark Sungangam Hadna Kankibani. Tobu Mark in the Peter of Mala, Shibagi the Makta, Anga de Buyol say of Celeste have the Maria K. Madosuna Anga do Makoi Yuma de Portuna, Anga de Mamingado. Parival Kanan had a 1K. Tobudo Angangase, Mahana Ngang Matamadda, Missi Minagi to Wama Urubadaki, Angangase, no have a say Sungaya Kidabani, Mato Sumna, Mapamadura Leriba, Angangadugi, Ayopi Mama Donabo, Mahpo, no Labida Magdakar and a high K. Tobudo Angangado, no have a kide. Asum Dodana, Dr. Gada, poor Puratana Angangado Lame, Adabo, Maki, Tahi Matang Snani, Kona no Cherokini Haduna, Dr. Dunasu, Adama Hadora K. Maiva Ponji Kamarum the Sultana Dunay, Adobo, Kalimata Kanaba Funkide. Angangadu no Vedamata, Mayumda, Joker Cameron Colome, Adobo, Angangado, no have a say Sungaya Kide. Madi comedy film young Madame the So Angangado, no have a kide. Mato Suna Mapan action film young Madamada, Bawa City Nangdom of Funani Haduna Harake, Wahom to Tava Matamda. Tilagana, Matano Pada Chertuna, and one Ipako, Kono Hadun Harake, Wahom to Tava Matam the Somakanda. Polity Mapamaka Duna Harapagi Wapama to Tarpa Matamda, Wakaliam and White to the Bahabida K. Matotuna, Mapa Mawanda, Mapa the Tobita Monga to the frustration de Helatuna, Kodo Sopa Helatuna, schools of Matam the Sumhak, Mamma Singatua, Toina Funarami. Matosuna Mamma Singato, Toina Purapatagi, Mama Sandiabu Makogi Principal Na, School the Korame, Madiri Makogi Principal to Haraglibase, Masiga say a quick version of 19 Yadi. Adu Mala, Tamning Bachaning Nipa Maikatra, Puviban and Pagani, Mawasi, Punusin of Yana Pami, Maramadra, Mapu, Karate Tambu Hadun Haraki, Matosuna Maki, Machana Padabo, Ividi Paribo, Sandiana, Karate Tambo, Jamagimana to Pudan Lake, Mahomadra Keret Karate, Nintina Tamke, Madame Karagi Matunda, Sandia So,
ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯁꯟꯙ꯭ꯌꯥꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯛꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯁꯨ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯛꯊꯣꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯤꯅ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯕꯕꯥꯅ ꯅꯍꯥꯟꯗꯒꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯟꯖꯈꯤ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗꯦ ꯃꯃꯥ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯕ ꯑꯁꯤ ꯕꯅꯥꯔꯁꯤꯗ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯕꯅꯥꯔꯁꯤꯗ ꯃꯃꯥꯕꯨ ꯄꯣꯠꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯄꯣꯠꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯀꯞꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯅꯨꯡꯗ ꯆꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯊꯤꯜꯂꯒꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯄꯟꯗꯤꯠ ꯑꯃꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯥꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯥ ꯁꯟꯙ꯭ꯌꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯄꯥꯂꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯅ ꯂꯣꯏꯅ ꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯃꯊꯥ ꯁꯥꯅ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯀꯞꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯀꯞꯇ꯭ꯔꯤꯕꯅꯤ ꯐꯔꯦ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯞꯇꯕꯤꯗ ꯅꯣꯛꯅ ꯀꯥꯏꯅꯕ ꯇꯥꯔꯒꯗꯤ ꯁꯔꯒ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯅꯣꯛꯄꯗꯤ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯤꯅ ꯑꯩꯗꯤ ꯅꯣꯛꯄ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯥꯔꯤ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯧꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯤꯜꯂꯒꯟꯒꯤ ꯌꯦꯡꯅꯕ ꯀꯌꯥ ꯃꯔꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯥꯈꯠꯂꯛꯈꯤꯕꯅꯤ ꯃꯄꯥ ꯑꯗꯨꯕу ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯗꯕ ꯍꯧꯈꯤ ꯑꯁꯨꯝ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯒꯤ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯃꯤ ꯀꯌꯥ ꯃꯔꯨꯝꯒ ꯐꯨꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯀꯦꯔꯦꯛ ꯀꯔꯥꯇꯤꯁꯨ ꯇꯝꯂꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯗꯠꯄ ꯃꯇꯝ ꯑꯗꯨꯗ ꯊꯤꯜꯂꯒꯟꯅ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯎꯊꯣꯛꯆꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯀꯧꯔꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯁꯤꯟꯈꯤ ꯄꯥꯔꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯃꯄꯥꯅ ꯂꯧꯁꯤꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯗꯤ ꯃꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯖꯒꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯗꯨꯗ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯑꯃꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯒꯣꯜ ꯐꯤꯁ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯒꯣꯜ ꯐꯤꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯣꯗ ꯅꯦꯝꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯣꯜ ꯐꯤꯁꯀꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯑꯌꯥꯏꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯏꯟꯗꯤꯌꯥꯗ ꯃꯁꯤ ꯊꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯀꯟꯇꯦꯛ ꯇꯧꯅꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯟꯇꯦꯛ ꯇꯧꯅꯔꯝꯃꯤ ꯁꯣꯝꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯥꯏꯁꯪ ꯀꯌꯥ ꯃꯔꯨꯝꯗꯒꯤ ꯁꯅꯥꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯃꯔꯨꯝ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯐꯪꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯊꯤꯜꯂꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ ꯍꯧꯖꯤꯛꯇꯤ ꯊꯤꯜꯂꯒꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯊꯤꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯧꯕꯗꯨꯅ ꯄꯥꯔꯤꯕꯨꯗꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯒꯨꯟꯗꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯕꯨ ꯂꯧꯁꯤꯜꯂꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯨꯟꯗꯥ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯐꯨꯈꯤꯗꯕ ꯃꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯨꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯈꯤ ꯃꯍꯥꯛꯅ ꯐꯨꯈꯤꯕꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯏ ꯃꯍꯥꯛꯅ ꯇꯤꯟꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯌꯦꯡꯅꯕ
ꯈꯨꯗꯤꯡꯃꯛꯅꯤ ꯃꯍꯥꯛꯅ ꯀꯧꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯀꯧꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯊꯥꯏꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯌꯥꯝ ꯂꯩꯈꯤ ꯑꯩꯒꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯅꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯀꯥꯏꯕ ꯑꯃꯁꯨꯡ ꯑꯌꯦꯠꯄ ꯑꯄꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯑꯩ ꯈꯪꯅ ꯆꯩꯅꯕ ꯃꯤ ꯐꯨꯕ ꯍꯥꯠꯄ ꯊꯕꯛ ꯑꯁꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯐꯔꯦꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯔꯒꯦ ꯑꯗꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯔꯤꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯛꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯔꯨꯛꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯚꯦꯇꯤꯅꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯍꯨꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯀꯧꯁꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯇꯧꯒꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯅꯪꯅ ꯍꯨꯏ ꯑꯁꯤꯐꯥꯎꯗ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨ ꯄꯥꯝꯃꯨ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗ ꯄꯤꯁꯜꯂꯤ ꯃꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯌꯨꯡ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯣꯛꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛꯇ ꯇ꯭ꯔꯤꯁꯣꯜꯒꯤ ꯃꯥꯛ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯅꯥꯔꯁꯤꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯄꯥꯔꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯃꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤ ꯅꯪ ꯅꯣꯛꯄ ꯍꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯣꯛꯄ ꯍꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯕꯅꯥꯔꯁꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯃꯃꯥ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯁꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯇꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯃꯍꯥꯛꯇꯤ ꯑꯣꯗꯤ ꯆꯠꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯩ ꯑꯁꯤ ꯊꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯀꯧꯔꯗꯨꯅ ꯃꯩ ꯑꯁꯤꯕꯨ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯄꯥꯔꯤꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯪꯒꯤ ꯅꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯃꯩ ꯊꯥꯕꯗꯨ ꯅꯪꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯪꯁꯀꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯨꯛꯃꯅꯤꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯟꯅꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯤꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯔꯨꯛꯃꯅꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕꯅꯤꯅ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯐꯥꯎꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯆꯦꯖꯦꯟꯅ ꯀꯣꯟꯁꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯨꯛꯃꯅꯤꯅ ꯄꯥꯔꯤꯗ ꯅꯪꯒꯤ ꯅꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯑꯁꯥꯎꯕꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯁꯨꯝꯅꯕ ꯚꯥꯏꯑꯣꯂꯦꯟꯁ ꯐꯨꯅꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯂꯣꯏꯅ ꯌꯥꯈꯤ ꯑꯗꯨꯒ ꯅꯣꯛꯄꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯛꯃꯅꯤꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯔꯤꯗ ꯔꯨꯛꯃꯅꯤꯅ ꯀꯩꯅꯣ ꯇꯧꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯥꯔꯤꯁꯨ ꯑꯩ ꯌꯦꯡꯒꯦ ꯃꯈꯣꯏꯕꯨ ꯑꯩꯅ ꯕꯥꯇꯣꯟꯅꯤ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯒ ꯀꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣ ꯑꯩꯅꯅꯦ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪꯒ ꯃꯈꯣꯏꯒꯁꯨ ꯃꯃꯥꯡꯊꯛꯇꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯄꯨꯔꯛꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯥꯅꯕ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯄꯥꯔꯤꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯛꯄꯗꯒꯤ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯖꯒꯣꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯄꯥꯁꯨ ꯖꯒꯣꯏ ꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯥꯏ ꯃꯃꯧꯁꯨ ꯁꯥꯏ ꯂꯣꯏꯅ ꯁꯥꯟꯅꯔꯝꯃꯤ ꯃꯗꯒꯤꯗꯤ ꯄꯥꯔꯤꯅ ꯁꯨꯝ ꯁꯨꯝ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯔꯛꯈꯤ ꯃꯗꯒꯤꯗꯤ ꯄꯥꯔꯤꯁꯨ ꯃꯄꯥꯅ ꯀꯧꯔꯦ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯉꯁꯤꯗꯤ ꯏꯄꯥꯝꯆꯥ ꯌꯨ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯥꯔꯤꯅꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯃꯧ ꯅꯨꯄꯤꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩ ꯊꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅꯗꯤ ꯃꯥꯒꯤ ꯃꯄꯥꯗꯨꯗ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯈꯔ ꯀꯂꯞ ꯇꯧꯔꯛꯄꯗꯒꯤ ꯄꯥꯔꯤꯁꯨ ꯄꯥꯔꯤꯇꯕꯗꯒꯤ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯐꯦꯛꯁ ꯑꯃ ꯂꯥꯛꯏ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯒꯣꯜ ꯐꯤꯁ ꯑꯗꯨ ꯉꯥ ꯑꯌꯥꯏꯕ ꯑꯣꯜꯂꯦ ꯍꯥꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯜꯂꯤꯕꯅꯣ ꯃꯗꯨꯅ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ
ꯑꯩꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯕꯕꯥ ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯦ ꯄꯥꯞ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯗꯤ ꯃꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁꯦ ꯍꯣꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯑꯃꯁꯨꯡ ꯄꯋꯥꯔꯅ ꯅꯪ ꯑꯁꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯜꯍꯜꯂꯦ ꯃꯗꯨ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯩ ꯅꯪꯒꯤꯁꯦ ꯅꯣꯡꯃꯇꯗ ꯂꯥꯏꯅꯤꯡꯕ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯔꯤꯕꯅꯣ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯄꯥꯞꯇꯒꯤ ꯄꯨꯏꯅꯗꯒꯤ ꯃꯗꯨ ꯍꯦꯟꯗꯣꯛꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯀꯥꯟꯗ ꯅꯪꯅꯗꯤ ꯍꯧꯖꯤꯛꯇ ꯈꯨꯗꯛꯇ ꯍꯣꯡꯂꯒ ꯌꯥꯒꯗ꯭ꯔꯣ ꯄꯥꯞ ꯄꯨꯏꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯀ꯭ꯔꯥꯏꯝ ꯇꯧꯗꯕ ꯃꯤ ꯐꯨꯅꯕ ꯆꯩꯅꯕ ꯅꯪꯅ ꯍꯦꯛꯇ ꯉꯁꯤ ꯍꯣꯡꯂꯒ ꯌꯥꯒꯗ꯭ꯔꯣ ꯐꯔꯦ ꯅꯪꯒꯤꯁꯤ ꯅꯨꯡꯁꯤꯅꯕꯗꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯑꯝꯕ ꯉꯥꯛꯇꯅꯤꯅꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯕꯨꯗꯤ ꯉꯥꯛꯄꯤꯔꯒꯦ ꯑꯗꯣ ꯒꯣꯜꯐꯤꯁꯀꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯇꯥꯛꯇꯕ ꯌꯥꯔꯣꯏ ꯃꯗꯨꯅ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯩꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯗꯣꯔꯤꯕ ꯅꯈꯣꯏꯅ ꯈꯟꯐꯝ ꯊꯣꯛꯄꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯑꯩꯅꯗꯤ ꯃꯗꯨ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯅꯈꯣꯏꯁꯨ ꯑꯗꯨꯝꯅ ꯈꯜꯂꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅꯅꯦ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯖꯦꯜꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯝꯕ ꯌꯥꯕꯅꯤ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯖꯦꯜꯗ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯛꯇꯤ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤꯅ ꯃꯗꯨꯃꯛꯇꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯤꯕ ꯅꯪ ꯑꯁꯤꯗꯤ ꯃꯈꯣꯏꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯗ ꯌꯥꯎꯒꯗꯕ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯒꯤ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯒꯨꯟꯗꯥꯅꯤ ꯅꯪꯗꯤ ꯅꯍꯥꯟꯅ ꯅꯪ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥ ꯃꯔꯣꯟ ꯊꯣꯛꯇꯕꯗꯨꯒ ꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯅ ꯍꯥꯠꯇꯣꯛꯒꯗꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯐꯝ ꯑꯗꯨ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯨꯀꯃꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯀꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯩꯅꯣ ꯅꯄꯥꯝꯆꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯨꯍꯣꯡꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯃꯄꯥꯟꯗ ꯃꯤꯁꯤꯡꯁꯨ ꯐꯣꯇꯣ ꯀꯥꯞꯀꯗꯕꯒꯤ ꯉꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯈꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯖꯒꯣꯏ ꯍꯥꯏꯐꯦꯠ ꯁꯥꯖꯟꯅꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯦꯟꯁꯃꯦꯟꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯥꯔꯤꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯒꯣꯜꯐꯤꯁ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯒꯣꯜꯐꯤꯁ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯉꯩꯗ ꯈꯨꯠ ꯊꯥꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯒꯣꯜꯐꯤꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕꯁꯨ ꯉꯝꯂꯔꯣꯏꯗꯕꯅꯤ나 ꯀꯩꯗꯧꯔꯨꯅꯤ ꯀꯥꯎꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯗ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯍꯥꯠꯂꯒ ꯒꯣꯜꯐꯤꯁ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅꯗꯤ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤ ꯐꯨꯗꯠꯄ ꯌꯥꯕ ꯐꯨꯗꯠꯂꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯕꯗꯤ ꯔꯨꯀꯃꯅꯤꯕꯨ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯥꯟꯊꯔꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯉꯥꯛꯈꯤ ꯑꯃꯁꯨꯡ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯄꯥꯗꯨꯕꯨ ꯈꯥꯡꯅ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯨꯕꯨ ꯀꯛꯊꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯄꯥꯔꯤꯅ ꯍꯥꯠꯇꯣꯛꯈꯤ ꯄꯥꯔꯤꯗꯤ ꯒꯨꯟꯗꯥꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯅꯝꯅ ꯇꯧꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯨꯀꯃꯅꯤꯗ ꯈꯠꯅ ꯆꯩꯅꯕ ꯃꯤ ꯍꯥꯠꯄ ꯒꯨꯟꯗꯥꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯁꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯀꯃꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯔꯨꯀꯃꯅꯤꯒꯤ ꯃꯄꯥꯅꯁꯨ ꯅꯪꯅ ꯒꯨꯟꯗꯥ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯅꯕ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯐꯖꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯄꯥꯔꯤꯕꯨ ꯃꯤ ꯍꯥꯠꯄꯒꯤꯗꯃꯛꯇ ꯖꯦꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯀꯃꯅꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯄꯥꯔꯤꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯗꯤ ꯍꯥꯏꯈꯤꯗꯦ
ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯗꯤ ꯃꯍꯥꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯤꯡꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯒꯣꯜ ꯐꯤꯁꯀꯤ ꯃꯔꯝꯗ ꯍꯪꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯀꯔꯤꯃꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯠ ꯍꯟꯈꯤꯗꯦ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯐꯨꯍꯟꯈꯤ ꯀꯔꯤꯒꯤꯅꯣ ꯐꯨꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯅꯤꯁꯃꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤ ꯔꯨꯛꯃꯅꯤꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯅ ꯃꯔꯥꯜ ꯄꯤꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯄꯅꯤꯁꯃꯦꯟꯠꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯍꯟꯈꯤ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯄꯥꯔꯤꯅ ꯃꯈꯣꯏꯗ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯔ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯔꯨꯛꯃꯅꯤꯒꯤ ꯐꯣꯇꯣ ꯄꯨꯔꯛꯎ ꯍꯥꯏꯕ ꯑꯃꯁꯨꯡ ꯔꯨꯛꯃꯅꯤꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯙꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯈꯤ ꯒꯣꯜꯗꯟ ꯐꯤꯁꯀꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯜꯗꯟ ꯐꯤꯁ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯇꯤꯂꯒꯟꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯇꯤꯂꯒꯟꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯆꯥꯅꯨꯄꯥꯗꯒꯤ ꯒꯣꯜꯗꯟ ꯐꯤꯁꯀꯤ ꯂꯩꯐꯝ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯈꯪꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯜꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯒꯣꯜꯗꯟ ꯐꯤꯁꯀꯤ ꯂꯩꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤꯕ ꯄꯅꯤꯁꯃꯦꯟꯠ ꯑꯁꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯨꯠ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯄꯨꯂꯤꯁꯁꯤꯡꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯁꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯐꯨꯕ ꯃꯇꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨ ꯐꯨꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯂꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯐꯨꯊꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯅꯝꯖꯔꯗꯨꯅ ꯀꯥꯞꯄꯒ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯒꯣꯜꯗꯟ ꯐꯤꯁꯀꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯔꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯜ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯒꯨꯟꯗꯥ ꯑꯃꯒꯨꯝꯅ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯅꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯒꯤ ꯅꯪꯅ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯔꯨꯛꯃꯅꯤꯕꯨ ꯍꯥꯟꯅ ꯊꯤꯁꯤ ꯔꯨꯛꯃꯅꯤꯁꯤ ꯃꯍꯥꯛꯀꯤ ꯋꯤꯛ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛ ꯍꯥꯟꯅ ꯐꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯗꯒꯤ ꯒꯣꯜꯗꯟ ꯐꯤꯁ ꯂꯩꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯦꯂꯔ ꯑꯗꯨꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯥꯡꯕꯨꯗ ꯄꯤꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯃꯤ ꯅꯦꯛꯇꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯅꯍꯟꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯂꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯨꯄꯥ ꯂꯥꯛ 10 ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝꯅꯤ ꯄꯥꯔꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯖꯦꯜ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 5 ꯐꯥꯖꯤꯜꯂꯛꯏ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯄꯥꯔꯤꯗ ꯔꯨꯛꯃꯅꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯄ ꯃꯇꯝꯗ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯥꯔꯗ ꯂꯩꯕ ꯕ꯭ꯂꯦꯛ ꯑꯥꯏꯂꯦꯟꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯥꯏꯗꯤꯌꯥꯁꯤ ꯃꯍꯥꯛꯅ ꯖꯦꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯁꯤ ꯅꯪꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯥꯡꯕꯨꯗ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯄꯤꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯂꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯖꯦꯜ ꯑꯃꯗ ꯁꯤꯐ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯖꯦꯂꯔ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯨꯠꯁꯤꯟꯅꯈꯤ ꯄꯥꯔꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯃꯍꯥꯛꯁꯨ ꯖꯦꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯤꯅ ꯍꯥꯏꯖꯤꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯄꯥꯔꯤꯅꯗꯤ ꯉꯁꯥꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯩ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯆꯩ ꯑꯅꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯦꯜꯗ ꯂꯩꯕ ꯏꯟꯃꯦꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯔꯤꯠ ꯁꯔꯥ ꯀꯦꯔꯦꯠ ꯀꯥꯔꯥꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯩꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯃꯈꯜ ꯑꯃ ꯇꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯊꯝꯃꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯨꯅꯕꯒꯤ ꯕꯤꯗ꯭ꯌꯥ ꯀꯌꯥꯃꯔꯨꯝ ꯇꯝꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ
human traffic ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯑꯐ-ꯑꯐꯕ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏ ꯅꯣꯡꯃꯩ ꯄꯥꯏ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯊꯥꯗꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯕꯣꯁꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤꯗꯦ ꯋꯥꯔꯤꯁꯨ ꯇꯟꯖꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯆꯩ ꯑꯗꯨꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯣꯏꯅ ꯇꯥꯍꯜꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯂꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯕ ꯂꯥꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯤꯂꯒꯟꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ ꯃꯗꯨꯒꯤ ꯊꯤꯂꯒꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯄꯨꯟꯕ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯟꯗꯤꯌꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯤꯂꯒꯟꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯈꯥꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯨꯛꯇꯣꯛꯇꯅ ꯁꯥꯎꯒꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯈꯔ ꯂꯩꯇꯥꯔꯒꯗꯤ ꯍꯥꯠꯇ ꯇꯥꯏꯅꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯈꯔ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯗꯣꯛꯇꯔꯅꯤ ꯂꯐꯤꯡ ꯊꯦꯔꯥꯄꯤꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯏꯃꯤꯡꯅ ꯗꯣꯛꯇꯔ ꯆꯥꯔꯂꯤ ꯂꯣꯂꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯤꯂꯒꯟꯗꯤ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯍꯤꯡꯗꯗꯤ ꯍꯤꯡꯍꯧꯕꯤꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯛꯁꯤ ꯁꯣꯜꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯥꯔꯂꯤꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯄꯥꯔꯂꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯎꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯅꯪꯒ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯒꯤ ꯑꯩꯅ ꯁꯦꯁꯟ ꯑꯃ ꯌꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯒꯗꯕ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯅꯣꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯥꯕ ꯂꯩꯕ ꯇꯥꯔꯁꯨ ꯅꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏꯅ ꯆꯩꯅꯥ ꯑꯃ ꯄꯤ ꯇꯥꯔꯒꯁꯨ ꯗꯣꯛꯇꯔꯗꯤ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯏꯟꯖꯦꯛꯁꯟ ꯑꯃ ꯄꯨꯊꯣꯛꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯉꯛꯇ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯥꯟꯊꯍꯟꯈꯤ ꯋꯥꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯔꯂꯤꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯈꯣꯏ ꯖꯦꯜꯗ ꯂꯥꯛꯇꯨꯅ ꯁꯦꯁꯟ ꯑꯃ ꯇꯧꯈꯤ ꯃꯗꯨꯗ ꯑꯩ ꯑꯁꯤ ꯅꯣꯛꯇꯕꯒꯤꯗꯃꯛꯇ ꯅꯪꯅ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯟꯗꯃꯥꯟꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯟꯁ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯒꯗꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯀꯝꯄꯥꯎꯟꯗꯔ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯔꯦꯅꯦ ꯅꯪꯅ ꯇꯧꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯂꯤꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏ ꯂꯤꯊꯣꯔꯛꯏ ꯔꯨꯛꯃꯅꯤꯒ ꯃꯍꯥꯛꯀ ꯀꯥꯏꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯇ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯟꯗꯃꯥꯟꯒꯤꯗꯃꯛꯇ ꯕꯣꯠ ꯑꯃ ꯇꯣꯡꯂꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯕ꯭ꯂꯦꯛ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯀꯌꯥꯅ ꯊꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯥꯞꯇꯣ ꯊꯦꯔꯥꯄꯤꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯗꯨꯅ ꯊꯤꯂꯒꯟꯒꯤ ꯃꯈꯨꯠ ꯇꯠꯈꯤꯕꯒꯤꯗꯃꯛꯇ ꯕꯥꯏꯑꯣꯅꯤꯛ ꯑꯥꯔꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯔꯤꯕ ꯙꯔꯝꯅ ꯄꯥꯔꯂꯤ ꯑꯁꯤ ꯖꯦꯜꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯤꯂꯒꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯏꯂꯦꯟ ꯑꯁꯤ ꯄꯥꯜꯂꯤꯕꯁꯤ ꯔꯥꯖꯥꯕꯦꯜ ꯃꯤꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯔꯥꯖꯥꯕꯦꯜ ꯃꯤꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀꯤ ꯔꯕꯔ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯀꯌꯥꯃꯔꯨꯝ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯃꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯍꯥꯏꯇꯥꯔꯒꯗꯤ ꯄꯩꯁా ꯄꯤꯗꯕꯤꯗ ꯊꯕꯛ ꯁꯨꯍꯟꯕꯗꯨꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯂꯩꯇꯕꯤꯗ ꯃꯍꯥꯛꯅ ꯃꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯤꯕꯨ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯃꯈꯣꯡ ꯊꯤꯗꯣꯛꯑꯗꯨꯅ ꯒꯨꯝꯕꯤꯔꯗꯒ ꯍꯦꯛꯇ ꯄꯤꯖꯊꯣꯛꯄ ꯇꯧꯏ
ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯗꯨꯅ ꯊꯤꯂꯒꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯥꯔꯤ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯒꯣꯜ ꯐꯤꯁ ꯑꯗꯨꯁꯨ ꯐꯪꯒꯅꯤ ꯃꯗꯨ ꯄꯤꯕ ꯉꯝꯂꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯨꯁꯥꯏꯗ ꯇꯧꯖꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 10 ꯑꯃꯨꯛ ꯖꯦꯜꯗ ꯂꯩꯒꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯖꯕꯁꯨ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕ꯭ꯂꯦꯛ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯔꯤꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯔꯨꯛꯃꯅꯤ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤ ꯊꯤꯂꯒꯟꯁꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯈꯤ ꯃꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯞꯄꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯗꯤ ꯄꯥꯔꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝꯗꯁꯨ ꯊꯤꯂꯒꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯥꯔꯤꯕꯨ ꯍꯤꯡꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯤꯔꯦꯞ ꯂꯧꯈꯤ ꯃꯗꯨꯒꯤ ꯄꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ ꯃꯐꯝꯅ ꯃꯤꯕꯨ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯍꯥꯠꯄ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯞꯇꯣꯞ ꯊꯦꯔꯥꯄꯤ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯅꯗꯤ ꯃꯄꯨꯟꯁꯤꯒꯤꯗꯤ ꯑꯝꯇ ꯅꯣꯛꯆꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡꯕꯨ ꯅꯣꯛꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯥꯕꯨꯛ ꯆꯥꯔꯝꯃꯤ ꯄꯥꯔꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ ꯅꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯑꯝꯃꯤ ꯇꯧꯕꯇꯕꯨ ꯄꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯛꯍꯟꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯕꯛ ꯇꯧꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯒꯤ ꯀꯝꯄꯥꯎꯟꯗꯔꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯕ ꯖꯣꯛ ꯑꯁꯤ ꯂꯤꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯨꯛꯃꯅꯤꯁꯨ ꯂꯥꯛꯈꯤ ꯔꯨꯛꯃꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯈꯤ ꯔꯨꯛꯃꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯁꯨ ꯔꯨꯛꯃꯅꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯁꯦꯡꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯛꯍꯟꯕ ꯌꯥꯕ ꯅꯣꯛꯍꯟꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯗꯤ ꯅꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯅꯝꯗꯨꯅ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯅꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯁꯨ ꯔꯨꯛꯃꯅꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯦꯕ ꯑꯃ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯔꯨꯛꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯤ ꯐꯠꯇꯕ ꯊꯕꯛ ꯂꯣꯏꯇꯣꯛꯑꯦ ꯃꯤ ꯈꯟꯅꯗ꯭ꯔꯦ ꯅꯪꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯄꯥꯔꯤꯁꯤ ꯍꯥꯟꯅꯒꯤ ꯄꯥꯔꯤꯗꯨ ꯅꯠꯇꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯖꯦꯜꯗꯒꯤ ꯉꯟꯇꯥꯅ ꯊꯥꯗꯣꯔꯛꯄꯅꯤ ꯑꯩ ꯄꯨꯅꯦꯗ ꯆꯠꯂꯗꯨꯅ ꯊꯥ 3 ꯑꯃꯨꯛꯇꯤ ꯂꯥꯐꯤꯡ ꯊꯦꯔꯥꯄꯤ ꯇꯝꯂꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯃꯇꯤꯛ ꯃꯄꯥꯟ ꯆꯥꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯤꯛ ꯃꯄꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯨꯛꯃꯅꯤ ꯍꯥꯏꯔꯝꯃꯤ ꯔꯨꯛꯃꯅꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁꯇꯤ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯄꯥꯔꯤꯅ ꯔꯨꯛꯃꯅꯤꯗ ꯔꯨꯀꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯃꯁꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯨꯛꯃꯅꯤꯅ ꯅꯪꯒꯤ ꯊꯦꯕꯁꯦ ꯌꯥꯔꯅꯤ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯔꯨꯀꯨꯅ ꯑꯃꯇ ꯇꯥꯗ꯭ꯔꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯦꯕꯗ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯔꯨꯛꯃꯅꯤꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯞꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯗꯤ ꯅꯪ ꯅꯣꯛꯄ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯝꯊꯥꯛꯇꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯨꯛꯃꯅꯤꯅ ꯄꯥꯔꯤꯕꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯔꯤꯒꯤ ꯐꯣꯇꯣ ꯑꯃꯟꯕ ꯑꯃ ꯂꯣꯟꯅ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯔꯨꯛꯃꯅꯤꯒꯤꯗꯃꯛꯇ ꯅꯣꯛꯅꯕ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯄꯨꯟꯁꯤꯒꯤ ꯅꯣꯛꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯅꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯤꯁꯨ ꯔꯨꯛꯃꯅꯤꯗ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯞꯇ ꯊꯦꯔꯥꯄꯤ ꯌꯥꯎꯒ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯈꯤ ꯃꯍꯥꯛꯀꯤ ꯃꯤ ꯈꯔ ꯊꯥꯗꯣꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯒꯅꯦꯜ ꯇꯧꯔꯗꯨꯅ ꯄꯥꯔꯤꯅ ꯉꯥꯡꯂꯛꯂꯤꯕ ꯁꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯥꯔꯤꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯝꯕꯤꯈꯤꯕ ꯖꯣꯛ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯨꯛꯃꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯞꯇꯣꯞ ꯊꯦꯔꯥꯄꯤ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯥꯗꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯁꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯅꯣꯛꯄꯗ ꯂꯣꯏꯅ ꯋꯥꯟꯊꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯌꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯦꯌꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯐ꯭ꯔꯦꯗꯤ ꯀꯧꯏ
ꯃꯍꯥꯛꯁꯤ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯒꯨꯟꯗꯥ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯄꯥꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ 인터테인ꯃꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯐꯣꯔꯦꯅꯔ ꯀꯌꯥ ꯑꯗꯨꯕꯨ ꯅꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯗꯤ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯆꯪꯁꯤꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯝꯃꯤ, ꯇꯧꯕꯇꯕꯨ ꯄꯥꯔꯤ ꯃꯈꯨꯠ ꯍꯟꯈꯤꯗꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯛꯃꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯣꯏꯅ ꯇꯝꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯁꯤ ꯃꯤꯁꯨ ꯐꯨꯅꯗ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯥꯎꯕꯁꯨ ꯊꯦꯝꯖꯤꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ, ꯃꯔꯝꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯝꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯖꯨꯅꯤꯌꯔ ꯂꯣꯔꯗ ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐ꯭ꯔꯦꯗꯤꯅ ꯃꯍꯥꯛꯄꯨ ꯀꯔꯤꯝꯇ ꯎꯁꯤꯠꯄꯤꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯐꯤꯡꯕꯨꯗ ꯍꯥꯏꯗꯨꯅꯁꯨ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯐꯣꯔꯦꯅꯔ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ, ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯀꯔꯤꯝꯇ ꯈꯪꯖꯤꯟꯗꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ, ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯛ ꯀꯌꯥꯃꯔꯨꯝ ꯂꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯛꯍꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤꯅꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ, ꯈꯨꯡꯒꯪ ꯑꯁꯤꯗꯅꯦ ꯖꯪꯒꯜ ꯃꯌꯥꯗ ꯁꯥ ꯉꯥꯒꯤ ꯗꯣꯛꯇꯔ ꯑꯃ ꯂꯩꯕꯅꯤ, ꯃꯃꯤꯡꯅ ꯔꯨꯛꯃꯅꯤ ꯀꯧꯕꯅꯤ, ꯃꯍꯥꯛꯀ ꯑꯍꯤꯡ ꯑꯃꯇꯪ ꯇꯨꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯄꯥꯔꯤ ꯑꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯟꯆꯤꯡ ꯕꯦꯒꯇ ꯀꯤꯟ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯥꯔꯤꯅ ꯃꯍꯥꯛꯄꯨ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊꯦꯝꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯊꯦꯝꯕ ꯉꯝꯗꯕꯤꯗ ꯃꯈꯣꯏ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯈꯪꯖꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯖꯤ ꯑꯃ ꯍꯥꯠꯇꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯔꯨꯛꯃꯅꯤꯅ ꯀꯧꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯃꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯀꯅꯥꯅ ꯅꯣꯡꯃꯩ ꯄꯥꯏꯒꯦ, ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯁꯪ ꯑꯁꯤ ꯍꯥꯡꯗꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯐ꯭ꯔꯦꯗꯤꯒꯤ ꯃꯄꯥꯗꯨꯗ ꯔꯨꯛꯃꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯖꯤ ꯑꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯍꯥꯠꯄꯅꯦꯅ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯅ ꯍꯥꯠꯄꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯊꯝꯃꯝꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯖꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯁꯥꯗꯥꯟꯅꯤꯡꯉꯦꯅ ꯍꯥꯏ, ꯑꯗꯨꯒ ꯃꯤꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯥꯗꯥꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯟꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯁꯖꯤꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯁꯥꯗꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯄꯣꯠꯂꯥ? ꯍꯥꯏꯔꯧꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯨꯛꯃꯅꯤꯕꯨ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯊꯤꯟꯈꯤ꯫ ꯃꯗꯨꯗ ꯊꯣꯡ ꯑꯗꯨ ꯅꯤꯡꯈꯥꯏꯗꯨꯅ ꯀꯦꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯦ ꯈꯜꯂꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯣꯏꯅ ꯈꯣꯏꯔꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯐ꯭ꯔꯦꯗꯤꯅ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯂꯥꯐꯤꯡꯒꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯂꯣꯠꯂꯤꯕꯅꯤꯅ ꯁꯨꯝ ꯊꯥꯕ ꯀꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯤ ꯅꯨꯡꯍꯟꯒꯗꯕ ꯂꯩꯀꯣ, ꯁꯠ ꯂꯥꯎ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯖꯤ ꯑꯁꯤꯕ ꯂꯩ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯄꯨꯒꯅꯨ, ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯄꯨꯔꯛꯎ, ꯕꯤꯔꯌꯥꯅꯤ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯐ꯭ꯔꯦꯗꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯛꯃꯅꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ, ꯃꯔꯝ ꯑꯗꯨꯅ ꯔꯨꯛꯃꯅꯤꯅ ꯁꯥꯎꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯅꯁꯨ ꯎꯔꯤꯕꯅꯤꯅ ꯄꯥꯔꯤꯁꯨ ꯐ꯭ꯔꯦꯗꯤꯕꯨ ꯑꯃꯨꯛꯇꯗꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯔꯨꯛꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯔꯨꯛꯃꯅꯤꯗ ꯂꯥꯟꯅ ꯍꯥꯏꯖꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯥꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯠ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯦꯌꯔ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯊꯥꯖꯤꯜꯂꯗꯨꯅ ꯅꯝꯗꯨꯅ ꯂꯣꯟꯍꯟꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤꯕꯅꯤ, ꯃꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ
tumnu leiba nongsa se hogulakli haduna mamanaba singadu wari sanaduna dirame madigi mahasu maki tim madugo loinana habedi doctor amusung maki mamanaba singadu loinana Freddy ki mayumda lakhe mafam madula mahal lakbo matamda laughing buddha lai haduna Freddy ni yamna usitana harame mato usuna makhoju changakhe changbo matamuda akhoi program house haduna harakhe madura program house ra haduna mahana Freddy ki mataba gadu nab olami amusung kinna kana thintalami mahana tawriba technique asi jail manungda maki ozaduna takpirakhiba niwa maduni nang ngasi nongmadi phajana narani hayino walaga phagani haduna harakhe mafam madura maki mising thadaltuna pariga mukphana han bhawrakhe asumsum phunaba matamda maki mising adu loina phutatke mafam madura leriba mising adu so parine tawriba mumada uruba matamda yamna ngakpa habadu waike madagidi mafam madura mi khara lakhe mana mi khara lakpa matamda harakli basi makoi sidi ayindi thabu ingkhang chanagadab kangbu maktani aduna khajik khajik khalang phubani nakoi di thabuk suninga litaba mirina aying phajana targa leibisu yani maramaduna nakoi di concession lairoi phajana phudagani haduna harakhe makoi ju changchalakuna attack tholpa matamada parina makoi bo taptana phudakhe madigi police constable amalautuna rukmani da harakli basi Freddy khoida ayi basi wani piraklabani saji singandusu loina thatoroklabani madungda muhana saji sadan matawro haduna harakpani haduna harai wafam multaba matamda somna kanda rukmani di yamanga ami madigi mahana harakli basi nom khatada mahagi wakalona se matokram olibno haduna hapam matamda alien da noho nama doctor amalapdo mahana ne non violence ki haibadi ahimsa ki paramatam birubani mato usumna mahag gyan tarakibne haduna harakhe somna kanda rukmani di yamanga bahibdo ki haibadi violence hingsa haiba policy somna kanda parigi e da chendro leirabani aduga mahana ahimsa ki paragatam bi haise kamdo wono haduna khanjaduna leirami mato usumna parida rukmani na nushirapa khaga horokhe tanjadu somna kanda pariso theba ani pudulai man harali basi aiki theba se masana wai tribase ma ki pier leitabi oi bazani pier am leibadagi ma khujiti hakchang nungaire masi tamgi hadun lagli bani hadun harakhe madu di pari harakli basi minita dang aiga thabam dum chalusi karigumba nang na ina hariba wasi da thajada boi targade ai ailina se thadok tuna chalu haibsu sakke hadun harakhe ahom multa matamda somna kanda rukmani su mahapunu shirappa habidu wari banina parina hariba wapumatu mahagi haragi hadun khanki amasung makhoi ni gari tongna dun lakhe